ꯑꯃꯔꯣꯝꯗꯅ ꯏꯕꯦꯝꯍꯜ ꯊꯕꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯄꯥꯝꯕꯣꯝꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯆꯣꯡꯈꯠꯂꯛꯏ ꯏꯕꯦꯝꯍꯜ ꯋꯥꯈꯜꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯂꯩ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯑꯦꯟꯖꯥꯡ ꯁꯣꯏꯔꯝꯕꯗꯒꯤ ꯍꯩꯖꯥꯡꯗꯨꯅ ꯃꯈꯨꯠꯇꯨꯗ ꯂꯦꯟꯖꯤꯟꯈꯤ ꯑꯩꯍꯥꯛ ꯒ꯭ꯌꯥꯟ ꯈꯪꯗ ꯇꯥꯔꯛꯏ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯗ ꯁꯣꯛꯇꯕ ꯃꯈꯨꯠꯇꯨꯅ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯁꯤꯜꯂꯤ ꯏꯗꯨ ꯈꯔ ꯑꯗꯨꯛ ꯊꯣꯛꯏ ꯊꯥꯡꯗꯨ ꯈꯔ ꯊꯧꯕ ꯑꯣꯏꯕꯅ ꯍꯧꯒꯠꯇꯨꯅ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁ ꯊꯤꯔꯤ ꯐꯪꯂꯗꯨꯅ ꯃꯈꯨꯠꯇꯨ ꯏꯁꯤꯡ ꯑꯐꯕꯅ ꯐꯖꯅ ꯆꯥꯝꯊꯣꯛꯏ ꯑꯗꯨꯒ ꯕꯦꯅꯦꯠ ꯅꯞꯁꯤꯜꯂꯤ ꯂꯣꯏꯔꯒ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯀꯤꯆꯟꯗ ꯆꯪꯈꯤ ꯃꯝꯂꯤ ꯇꯧꯁꯤꯜꯂꯛꯑꯦ ꯑꯅꯤꯗꯨꯅ ꯂꯥꯛꯏꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗꯒꯤ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯏꯇꯥꯎ ꯌꯧꯔꯕꯣ ꯂꯣꯌꯨꯝꯕꯁꯨ ꯅꯣꯛꯇꯨꯅ ꯑꯧ ꯌꯧꯔꯦ ꯏꯇꯥꯎ ꯑꯁ ꯅꯨꯃꯤꯠꯁꯤꯗꯤ ꯇꯥꯁꯤꯜꯂꯛꯑꯦꯅꯦ ꯀꯨꯏꯔꯔꯣꯏ ꯌꯧꯔꯕꯅꯤꯅ ꯍꯣꯏ ꯏꯇꯥꯎ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯥꯏ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯀꯥꯔ ꯕ꯭ꯂꯦꯛ ꯃꯆꯨ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ 4 ꯀꯨꯝꯊꯔꯛꯏ ꯁꯅꯥꯇꯣꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯎꯕꯗ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯉꯤ ꯅꯥꯜꯂꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯄꯥ 4ꯗꯨ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯕꯦꯛ ꯑꯃ ꯄꯨꯊꯣꯔꯛꯏ ꯂꯣꯌꯨꯝꯕꯁꯨ ꯅꯣꯛꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯕꯦꯛ ꯑꯃ ꯄꯨꯊꯣꯔꯛꯏ ꯁꯅꯥꯇꯣꯝꯕꯗꯤ ꯉꯛꯅ ꯌꯦꯡꯉꯛꯏ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯥꯅ ꯕꯦꯛ ꯄꯨꯔꯛꯏꯕꯁꯤ ꯈꯜꯂꯤ ꯑꯗꯨꯒ ꯑꯗꯨꯛ ꯁꯥꯡꯕ ꯂꯝꯕꯤꯁꯤꯗ ꯕꯦꯛꯇꯨ ꯎꯈꯤꯗꯦ ꯅꯨꯄꯥꯁꯤꯡꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯂꯣꯌꯨꯝꯕꯁꯨ ꯉꯥꯡꯂꯨꯗꯦ ꯅꯨꯄꯥ ꯑꯃꯗꯨꯅ ꯄꯤꯔꯛꯂꯤꯕ ꯕꯦꯛꯇꯨ ꯂꯣꯌꯨꯝꯕ ꯇꯞꯅ ꯂꯧꯒꯦ ꯇꯧꯏ ꯅꯨꯄꯥꯗꯨꯅ ꯐꯠ ꯆꯤꯡꯁꯤꯟꯈꯤ ꯂꯣꯌꯨꯝꯕꯁꯨ ꯅꯣꯛꯃꯤ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯅꯣꯛꯏ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯥꯜꯂꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯕꯦꯛꯇꯨ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯥꯒꯤ ꯕꯦꯛꯇꯨ ꯄꯤꯔꯛꯏ ꯕꯦꯛꯇꯨ ꯂꯧꯔꯕ ꯃꯇꯨꯡ ꯃꯈꯨꯝꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯑꯉꯧꯕ ꯆꯦꯔꯪ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯅꯝ ꯅꯝꯃꯤ ꯁꯅꯥꯇꯣꯝꯕ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯂꯣꯌꯨꯝꯕ ꯅꯣꯛꯃꯤ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯅꯨꯄꯥꯈꯩꯗꯨꯁꯨ ꯂꯣꯌꯨꯝꯕꯅ ꯄꯤꯔꯛꯄ ꯕꯦꯛꯇꯨ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯁꯦꯜꯁꯤꯡꯗꯨ ꯎꯕꯗ ꯅꯨꯄꯥꯈꯩꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯂꯣꯌꯨꯝꯕꯁꯨ ꯅꯣꯛꯃꯤ ꯇꯧꯏ ꯕꯦꯛꯇꯨ ꯑꯃꯨꯛ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯃꯅ ꯄꯨꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯈꯤ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯑꯒ ꯂꯣꯌꯨꯝꯕꯒ ꯈꯨꯠ ꯁꯣꯛꯅꯩ ꯈꯪꯍꯧꯗꯦ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯁꯅꯥꯇꯣꯝꯕ ꯀꯤꯅ ꯒꯥꯔꯤ ꯃꯔꯨꯝꯗ ꯂꯣꯠꯂꯤ ꯃꯃꯤꯠꯀ ꯆꯦꯆꯦꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ ꯅꯨꯄꯥꯈꯩꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯝꯂꯒ ꯐꯤꯡꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯊꯨꯅꯃꯛ ꯊꯧꯗꯨꯅ ꯆꯠꯈꯤ ꯂꯣꯌꯨꯝꯕ ꯃꯈꯥꯗ ꯇꯨꯔꯛꯏ ꯁꯅꯥꯇꯣꯝꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯄꯥꯈꯠꯅ ꯏꯇꯥꯎ ꯂꯣꯌꯨꯝꯕꯅ ꯏꯇꯥꯎ ꯅꯪ ꯅꯣꯡꯃꯩꯗꯨ ꯃꯊꯪ ꯀꯥꯞꯁꯤꯜꯂꯛꯏ ꯁꯅꯥꯇꯣꯝꯕ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯃꯣꯡꯁꯣꯡꯗꯨꯗ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯤ ꯅꯣꯡꯃꯩꯗꯨ ꯁꯨꯝ ꯀꯥꯞꯂꯝꯕꯗꯒꯤ ꯒꯥꯔꯤ ꯈꯔ ꯃꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯃꯣꯏꯒꯤ ꯃꯑꯣꯡꯗꯨ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯃꯥꯜꯂꯤ ꯁꯅꯥꯇꯣꯝꯕ ꯀꯤꯅ ꯂꯩ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯌꯦꯡꯒꯗ꯭ꯔꯥ ꯃꯥ ꯇꯧꯐꯝ ꯈꯪꯗꯦ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯀꯤꯕꯅ ꯃꯁꯥꯗꯨ ꯐꯝꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ ꯂꯣꯌꯨꯝꯕ ꯅꯣꯡꯃꯩꯗꯨ ꯊꯕꯥꯛꯇ ꯄꯥꯟꯕꯒꯤ ꯏꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯏ ꯅꯨꯄꯥꯈꯩꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯔꯤ ꯆꯠꯈꯤ ꯁꯅꯥꯇꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯏꯇꯥꯎ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯑꯔꯦꯝꯕꯗ ꯇꯥꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯜꯂꯛꯏ ꯇꯧꯐꯝ ꯈꯪꯗ ꯂꯝꯍꯥꯡꯗꯨꯗ ꯀꯞꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯄꯥꯈꯠꯃꯟꯕꯅ ꯃꯁꯥꯗꯨ ꯊꯀꯠꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯌꯨꯡꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯒꯤ ꯃꯄꯩꯁꯨ ꯍꯦꯛꯇ ꯍꯩꯊꯔꯛꯏ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯆꯣꯠꯂꯔꯤ ꯂꯣꯌꯨꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗ ꯁꯥꯝꯊꯔꯛꯏ ꯏꯈꯦꯡ ꯄꯨꯝꯕ
ꯑꯗꯨꯕꯨ ꯊꯣꯔꯛꯄꯒꯤ ꯂꯣꯏꯕ ꯀꯧꯕꯁꯨ ꯅꯥꯏꯗꯦ ꯂꯣꯌꯨꯝꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯏꯈꯦꯡꯗꯨ꯫ ꯇꯁꯦꯡꯕꯗꯤ ꯅꯣꯡꯃꯩꯗꯨ ꯁꯅꯥꯇꯣꯝꯕꯗ ꯀꯥꯞꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯣꯌꯨꯝꯕꯅ ꯁꯅꯥꯇꯣꯝꯕ ꯍꯥꯠꯂꯒ ꯏꯕꯦꯝꯍꯜꯕꯨ ꯃꯥꯒꯤ ꯑꯣꯏꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯁꯨ ꯑꯉꯛꯄꯅꯤ꯫ ꯃꯤꯒꯤ ꯐꯠꯇꯕ ꯁꯤꯜꯂꯒ ꯏꯁꯥꯗ ꯊꯣꯛꯂꯔꯦ, ꯅꯣꯡꯊꯛꯇ ꯇꯤꯟ ꯆꯤꯠꯂꯒ ꯏꯃꯥꯏꯗ ꯇꯥꯏ ꯍꯥꯏꯗꯨ ꯂꯣꯌꯨꯝꯕꯒꯤ ꯃꯐꯝꯗ ꯊꯣꯛꯂꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯁꯅꯥꯇꯣꯝꯕꯕꯨ ꯍꯥꯠꯀꯦ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯈꯜꯂꯒ ꯀꯔꯤꯒꯤ ꯐꯠꯇꯕ ꯊꯧꯔꯥꯡ ꯁꯤꯟꯕꯅꯣ? ꯃꯥꯅꯤ, ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯀꯦ ꯈꯟꯕ ꯃꯥꯗꯤ ꯁꯥꯅꯤ ꯁꯥ꯫ ꯏꯁꯣꯔ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯁꯣꯔꯅ ꯁꯅꯥꯇꯣꯝꯕꯕꯨ ꯀꯟꯕꯤꯔꯦ꯫ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯑꯦ ꯁꯥꯊꯤꯔꯕ ꯁꯥꯔꯪꯗꯨꯗꯒꯤ ꯁꯅꯥꯇꯣꯝꯕ꯫ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯐꯠꯇ ꯂꯧꯁꯤꯡ ꯏꯄꯪ ꯄꯪꯅ ꯂꯩꯖꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯅ ꯈꯪꯂꯣꯏ ꯁꯛꯂꯣꯟ ꯀꯌꯥ ꯑꯣꯜꯂꯤꯕ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯂꯣꯠꯇꯨꯅ ꯊꯝꯕ ꯑꯃꯨꯕ ꯃꯥꯏꯈꯨꯝ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯃꯥꯒꯤ ꯃꯥꯏꯈꯨꯝꯗꯤ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯈꯪꯕꯅꯤ ꯃꯥꯅ ꯐꯠꯇꯕ ꯇꯧꯕ ꯊꯕꯛ ꯄꯨꯝꯕ꯫ ꯁꯅꯥꯇꯣꯝꯕ ꯍꯥꯠꯅꯤ ꯍꯥꯏꯕ ꯊꯕꯥ ꯈꯪꯕꯅꯤ꯫ ꯃꯥꯅꯤ, ꯐꯠꯇꯕ ꯃꯀꯣꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯅꯤ꯫ ꯐꯠꯇꯕ ꯂꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯊꯕꯥ꯫ ꯆꯥꯅꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯇꯥꯟꯅꯩ ꯃꯈꯣꯏ ꯑꯅꯤ꯫ ꯏꯇꯥꯎ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯦ ꯍꯧꯒꯠꯂꯣ ꯏꯇꯥꯎ, ꯑꯩꯕꯨ ꯏꯕꯦꯝꯃꯗ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ? ꯁꯦ ꯍꯧꯒꯠꯂꯣ, ꯏꯇꯣꯝꯅ ꯆꯠꯄ ꯑꯩ ꯉꯝꯂꯣꯏꯌꯦ, ꯆꯠꯂꯁꯦ ꯍꯧꯒꯠꯂꯣ꯫ ꯏꯇꯥꯎ, ꯁꯦ ꯀꯃꯥꯏꯅ ꯏꯇꯣꯝꯅ ꯍꯜꯂꯣ ꯍꯥꯏꯕꯅꯣ? ꯁꯦꯕ ꯏꯇꯥꯎ ꯍꯧꯒꯠꯂꯣ꯫ ꯂꯣꯌꯨꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗ ꯎꯞꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯃꯔꯨꯞꯇꯨ ꯊꯥꯡꯗꯣꯔꯛꯇꯨꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯇ ꯐꯝꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯊꯕꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯔꯨꯞꯄꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯕꯥ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯁꯝ ꯃꯅꯥ ꯍꯥꯏꯐꯦꯠ ꯆꯦꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯁꯅꯥꯇꯣꯝꯕꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯥꯡꯗꯣꯛꯄ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯒ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯇꯣꯝꯕ ꯂꯣꯌꯨꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯊꯕꯥꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯊꯕꯥ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ, ꯋꯥꯁꯨ ꯉꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯏꯕꯦꯝꯃ, ꯊꯕꯥꯒꯤ ꯑꯂꯥꯏ ꯐꯝꯊꯔꯛꯇꯨꯅ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ, ꯗꯗꯥ, ꯁꯦ ꯃꯤꯠ ꯄꯥꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯦꯕ ꯃꯤꯠ ꯄꯥꯡꯉꯣ ꯗꯗꯥ, ꯅꯪꯅ ꯇꯨꯝꯗꯨꯅ ꯁꯨꯝ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯦꯕ ꯍꯧꯒꯠꯂꯣ꯫ ꯗꯗꯥ, ꯑꯩ ꯅꯪ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣ? ꯁꯦ ꯍꯧꯒꯠꯂꯣ, ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯒꯅꯣ꯫ ꯁꯦꯕ ꯍꯧꯒꯠꯂꯣ ꯗꯗꯥ꯫ ꯁꯅꯥꯇꯣꯝꯕ ꯊꯕꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯊꯕꯥ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯒꯤ ꯃꯈꯨꯠꯇ ꯏ ꯈꯔ ꯇꯩꯔꯤꯗꯨ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯪꯅ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯇꯣꯝꯕꯗ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯁꯅꯥꯇꯣꯝꯕ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯁꯦꯜ ꯈꯔꯒꯤ ꯃꯔꯨꯞ, ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞꯄꯨ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ? ꯅꯪ ꯄꯦꯜꯂꯣ, ꯃꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯡꯁꯤꯅ ꯁꯥꯗꯨꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯀꯞꯂꯛꯏ꯫ ꯁꯅꯥꯇꯣꯝꯕ ꯇꯞꯅ, ꯏꯕꯦꯝꯃ, ꯑꯩꯅ ꯊꯕꯥ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ, ꯌꯥꯔꯦꯗꯣ, ꯑꯩ ꯀꯔꯤꯁꯨ ꯇꯥꯕ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯂꯤꯕꯒꯦ? ꯅꯅꯤꯡ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯔꯣꯏ ꯑꯩ ꯀꯅꯥꯒꯤ ꯋꯥ? ꯑꯗꯨꯒ ꯅꯣꯏꯕꯨꯁꯨ ꯑꯩꯒꯤ ꯏꯆꯥꯅ ꯁꯥꯎꯕ ꯁꯔꯦꯞ ꯐꯔꯛꯂꯕ ꯀꯥꯟ ꯅꯣꯏꯒꯤꯁꯨ
Sanatomba ngasigi numitchi karino masa khangjadri. Noisu, aikoigu ayu chakleba misakse. Nongmana tada nongmadi soidana phangangani. Aina lemna toy. Matamduda khango. Noisu nicha kaina bagi maichak. Asi hairaga thamoi songna kappi. Sanatomba taragliba mapidu sasatei thuktuna. Maram asina aina maga nanga managanu haiba. Nangna maram khangda kapki. Nangi apamadi yeli haiduna. Aisu khange. Nang sanaba kiyamuk thawai yawi haiba. Atubu baba pakhaline. Ibemhal sukapladuna. Pisak pikilaydagi nangbu gukna senaduna lakpani. Nangbu asu engam yawgadra haina. Nangna medal kaya ama phangba. Napaga ega khangdaba natine. Pumnamak nangi khalaga lotkibani. Nungsi, ichabu nungsi. Atubu ichabu nungsi. Nungsi manbagile ichagi apambada yetkiba. Pumnamak nangi damuktane nangi. Nongthang pidana thalaba mit anidu yankhalai. Nungsi magi mama mapabu. Nakoibu, aigi mama baba oina phangjiba. Aigi kaya talaiba farabano. Mama, baba, nakoibu mapuk kudingda. Aigi baba mama adum moijage ko. Aibu adum yangsinbiyo. Aigi jage nakoigi tampakta. Nakoini yangsinbibagi. Patraba makoigi makutagi kankibane. Nungsi, baba, mama, nakoibu nachana nungsi. Malim sida leriba macha kananasu. Mapa mamabu nungsidaba yawramoy. Aina nakoibu nungsiriba asigu makoishi nungsiramgani ko. Sanatomba machabu mathada chena konsili. Ahanbani machana sawu sare pharakpadagi asumna mi nungsi utpa. Nungsibadi nungsikibani. Adubu machabu nungsimanbagi lotkibani. Ngasidi lotuna thamba yadre. Maibu fina kyang puina lotuna thamga ngamgani. Mama mapana machabu nungsiba losinuna thamba ngamdre. Nungsibani mama mapana machabu. Mapagi mathadagi thoraktuna nongthang thongna amaga loinana. Oina fatraba makoibu maichiba pigani. Oina wasaktuna hairi. Mabu maichiba pigani. Mabu maichiba piduna. Imabu babu hankibagi laman singba sakani. Sanatomba ibemhalga pakhatna. Thiba, madu yade. Nangi ekoina tana kana leitine. Nanga dunna tawgano. Nongthang mama mapani ki makut amamam paiduna machina tapna thammi aduga Baba mamana nuchaki damuta lepningai. Kanana slakshe bangamoye. Nachada bol pinabiyo. Mama babagi thongjalduna ikok thakta hapcha. Maduna mai pakpo oijarake. Aduga daine. Mr. Daine budi lemna tharai. Fattabagi maicha fattana pokpa. Sanatomba machagi makokta nanthaduna Ipagi thoiba. Babana thamoi sengna pirabane. Lanfam kudingda mai pakpo oiduna. Fattaba makoibu maichiba piba ngambo oijaro. ibemhal machada nungsine yenglaga taniktani. Thoiba, makoibu maichiba piba ngambo oijaro. Choktheraklaba matamda nangidamakta mama babana nangidamakta lepni haiba kaugano. Matamduda nangi thongna hena haptuna luraba tanfamda mai paktuna mamagi mangda lepaba ugo. Nongthang khangba ngamda mamabu konsinjai. Mama, ichadi matam pumbada thongna laiba oiduna fattaba makoiga mayoknagadabane. Asi haiduna machagi makokta nanthabi. Mama oibigi senglaba thamoidagi amakpa yawda machagi mafamda pikhre.
ꯃꯆꯥ ꯑꯣꯏꯕ ꯀꯅꯥꯅ ꯃꯃꯥꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕꯗ ꯃꯥꯏꯊꯤꯕ ꯉꯝꯒꯅꯤ? ꯉꯝꯂꯣꯏ, ꯀꯅꯥꯁꯨ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯧꯗꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯊꯣꯛꯈꯤꯕꯗ ꯃꯅꯝ ꯅꯝꯈꯤꯕꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫